पाउसेदा हिंपम उइबा मर उइबा पाउ खराब दे तौजरे NSCN अमसुंग NNPG गा हिरम क्यादा यानाबा पुरा खरे NSCN GPRL अमसुंग NNPG अनि की मरकते हिरम खरादा यानाबा की चेरोल मंगसी खुदेक पिना खरे हायरे NNPG की वर्किंग कमिटी की कोऑर्डिनेटर एलेजो टीना अमसुंग NSCN GPRL की रिटायर्ड जनरल BS आथेम अनि की मरकता याना चेरोल अदु खुदेक पिना खिबनी याना चेरोल पिना बगी थौरम अदु पो फोरम पोर्ट नागा रिकन्साइलेशन ना सिंदना पांगथोखिबनी चेरोल असना मखाताना हाय होकिबा कुमजा लिसिंग अनि मापन गी जुन तारा कहमदोइदा इजाक चिची सु लैखिद्रबा SS खपलांग अमसुंग ब्रिगेडियर रिटायर S सिंघिया अहुमना पुन्ना खुदेक पिना खिबा याना चेरोल अदुबो इकाय खुमदबो उत्पोइना तुंग कोइना नुंगसी चानना नागा मिहामगी याइफनना थबक पाइखनना बगिदमा अमुगन याना चेरोल असी खुदेक पिना खिबनी मसिगी तुंगदा लुपसिंग की मरकदा सोशल मीडिया अमदि मीडिया की खुथांगदा हुन्नबा लेपगा लोइना अमना अमबो इकाय खुमदबो उनगनी लुपसिंग की मरकता मानदबो वखल क्यामरम लेरबसु कुमना खनरक परिवदाय सानरक वरोइसिन पुरकनदबो होनगनी लोइना मियामनसु अरानबा प्रोपेगेंडा थाजबिगनु अनसु चेरोल असिदा पल्ले मखतारकबा अतोप पाउदा बाडी की चक चारुब म्यु चाम हेना लैकनखरे सेनापति डिस्ट्रिक्ट की तुंगजोइद पार्टी पार्टी की सगलन चारुब म्यु चाम हेना होस्तांदा लैकनखरे म्यु तारा मंगारोम दे फिबम फगलकपदगी होस्तांदा की डिसास तौखरे माफमदुदा की पंगबा पाउन हाई होकिबा लेबक पुपर निमि की निमिदाग वरमदा सेनापति डिस्ट्रिक्ट की पाउमता सब डिवीजन की मनुंगदा लेबा तुंगजोइ प्लेस ता पांगथोकबा पार्टी अमकपरी लेनना सिनबा सगलेन अमदा चारुब म्यु सामरोम हेना लाइहो ओब खोंहांबा हक्सांग चिकपन चिंगबा चथरपदगी प्राइमरी हेल्थ सेंटर पाउमता अमसुंग प्राइमरी हेल्थ सब सेंटर तुंगजोइदा लाइकनना मियोइसिंग अदु पोकलखिबने PIC पाउमता की मेडिकल ऑफिसर डॉक्टर TS पाउस भाईना फंगदोरपगी मतुंगिना ओस्तांदा पोकलखिबा मियोइसिंग अदु तुंगजोइ अमसुंग तांगम विलेज दगिनी PIC पाउमता दा मियो हुंबुद्रा अमसुंग PISC तुंगजोइदा मियो निफुरोम लाइकनरे कुमजा लिसिंग अनि कुनमरी की पार्लियामेंट मिखल मांग ओइना BJP दा पाइसिनब लेप्त्रे राहुल गांधी ना भारत जोरो यात्रा चलिंगैदा गोवा की कांग्रेस MLA रिफान कांग्रेस सोरो हारमलगा BJP दा चोंगजिनख्रे प्राइम मिनिस्टर नरेंद्र मोदी ना लुसिंगबा BJP की सुंगसिनब NT हना लेबाक असि की लेंगाक अनिरखना पारकपदगी लेबाक असिदा मियाम की तंगाई फदन संगप पलम सिंगी मामल अध्यापकना वांखलकले हाइवा यावना तोंगान तोंगान बा BJP दा लुसिंगबा लेंगाक की थौरांग थौसल की मायोक्ता अमसुंग कुमजा लिसिंग अनि कुनमरी दा पांगथोकदोरिबा लेबाक असिगी पार्लियामेंट मिखल की मांग ओइना कांग्रेस की हानागी प्रेसिडेंट राहुल गांधी ना लुसिंगदोना था असिगी तारेतगी पुन्ना किलोमीटर लिसिंग हुम चमंगा हुमपुद्रा सांगपा लेबाक असिगी स्टेट तारागनी थोय अमसुंग यूनियन टेरिटोरी अनि फौरका कन्याकुमारी दगी भारत जोरो यात्रा चटपा हौरनिगे की सरकता गोवा लेजिस्लेटिव असेंबली की कांग्रेस MLA तारागा मथोय की मनुंग तनिफाना कांग्रेस सोरो हरमलागा BJP दा सोंगसनग्रे अपन बसित निफु लेबा गोवा असेंबली की कांग्रेस MLA तारागा मथोय की मनुंग दगी दिफाना ngasi BJP दा सोंगसन की बाजे था सिगी अनि द मणिपुर लेजिस्लेटिव असेंबली द लेरंबा JDU की अपनबा MLA तारु की मनुंग द मंगाना BJP दा सोंगसन खरबा मतुंग नमित तारागा हमदोइनी सुरकपदने कांग्रेस सोरो BJP को जोरो हरमलागा मसागे पार्टी थदुक लमदुना BJP दा सोंगसन खरबा MLA सिंग अदुदि डिसगम्बर कमबट माइकल लोबो डेलाइला लोबो ओराजेस फाल्देसाई केदार नाइक संकफ अमोनकर एलेसो सेकुरा अमसुंग कोडोल फर्नांडेस ने मखोय निपाना BJP दा चोंगसिन की बद नतना हौजिक गोवा लाइहा के चीफ मिनिस्टर सु ओरिबा BJP की लुसिंगबा प्रमोद सावन का जो हकते नतो उराखरे अदुगा BJP दा चोंगसिलबा मतुंग दा माइकल लवन फंगदो की बद मखोय कांग्रेस थादुक लमदोना BJP दा यावरकलेबासी प्राइम मिनिस्टर नरेंद्र मोदी की मपांगल हेंगदना नबदि हाइके मणिपुर संगाई फेस्टिवल द फॉरेन डेलीगेशन सरुक जानदब इनवाइटेशन पीग्रे चीफ मिनिस्टर लागलिबा मणिपुर संगाई फेस्टिवल द सरुक जानदब फॉरेन डेलीगेट के आदन इनवाइटेशन पीग्रे फेस्टिवल सिद यामरबद मियो लाख तारा दगी तादन सरुक यागनी हाबगी थाजब थमली हाइना चीफ मिनिस्टर एन बिरेन फंगदोखरे ngasi kumalampa स्पोर्ट्स कॉम्प्लेक्स द मणिपुर फायर सर्विस के नोबा टेक्नोलॉजी की फोंग क्रॉस टेंडर वाटर बाउंसर फॉर टेंडर सिंग लॉन्च तौबगी थौरमदा सरुक यागिबा चीफ मिनिस्टर एन बिरेन पाउमी सिंग दा एन बिरेन पाउमिसिन हंकिबा ओहंगी पाउखम पिरतन चीफ मिनिस्टर एन बिरेन हाय मणिपुर COVID-19 लाइना लेचना मरम ओइदुन हौकिबा सही अनि एसे मणिपुर संगा फेस्टिवल पांगथोकतना लागलबा मतुंग हौजि कोविड लाइना ना सोगन बगी चांग सु हंथरकबा लोइनना हंदक सही की मणिपुर संगा फेस्टिवल निंगथि नमफुंग फाना पांगथोकना सेम सारे
Handak Zahigi Manipur Sanga Festival Asida Foreign Delegate Kaya Saruk Jabinadaba invitation pikre Manipur Sanga Festival Asiba Baraki Handak Tanau na President Hoikiba Draupadi Murmu Haudok Pinabahai Jakre Manipur Sanga Festival Asi Handak Zahigi Wena Manipur Ki Tongan Bob Mafum Sinda Pang Thongna Bawanari Mau Suasanpu Yauna Mafum Kaya Dasu Festival Asi Pang Thokane Manipur Sanga Festival Ki Men Benu Asi Kapulom Jau Marang Kunau Do Oikani Mafum Matu da Men Benu Oida Sanga Festival Haudok na Basiam Ka Sagat Pagi Tabak Haujek Kan Satare Impal Ki Hatta Kang Jibung Dasu Men Benu Oina Atumak Sagat Sem Katuna Tongan Bob Program Sing Sai Thokna Raga Pang Thokna Bawanari Itne Pakoi na Marang Kunau Da Haujek Sem Ka Sagali Basing Lakliba October Thagi Losin Lapuda Sungsoi Sudan Losin Kani Habaki Tasabalai Highness Minister and Berena Pangdoke Goa da yu sungba yeng ba chatluba MLA ahongi tim halagre yemthong kudingi yu sunghawi liver na ba de thengnarak te Susindro lamdamas da puthok liba yu legalize tawduna afawa makal gi yu sing mapanda thadok na balenga na lokal liba khongthang gi saruka moina Manipur lenga ki miwi ahumna saba legislature team amatha asigi taruk tagi goa da yu sungbagi mawng yeng sinba chatluba adu halagre Haukiba August kun gatariat Chief Minister na chair lagdura pang thokiba mifam amada BJP gi MLA Syam Kumar Minister L Susindro amasung Minister Dr S Ranjan ki team asina Goa da satuna mafam adu da paikhaliba local gi yusung bagi baumato yangchina da warip nakibani warip adu gi mathungina tha asigi taruk tagi mihut kangbu asina Goa da chalaga mafam adu da yusung bagi tabaga do yangsiluraba tunga tha asigi mapanda halakibani are Khongsan adu da saruk yaruba Minister Susindro na phangdorak phagi matuk inna makoina satkibada Manipur gi wena su Chiangmai da yu sungba yu khara changyang gi weda poduna sali harba yu adugi quality changyang tawduna yengpada Goa da sungnaram biba aduga yengna bada matik mayai tatana yawruba thengna rakhe maramasna makhatana scientific oiba mawng da paikalabadi Manipur gi yu sing asisu afaba makhal gi yu oina puthokpa yaragani ana experts na phangdorak ki haire Nagala marumda yu thakpana maram oraga liver na bamasing antana na Manipur da yu legalize tawada miyamna sogat piyo Goa da di yumthong khuding yu sunglabasu liver na ba amata thengna rakte ana PICE amade CAFNP Minister L Susindro midai na phangdokre Owa masing asi Child Development Project Officer CDPO Saumpong Sindra Khurai Lai Khurembi Laibung da pangthokiba ayugamadi nongthilgi saruk khaiduk da pangthokiba halsal Competition ki mana yan thokpa ki tharom da phangdo ke bane tharom da Imphal East ki DC Kuman Them Daina Social Welfare ki Joint Director Banti Konthojam ni singba saru ga ke tharom ga bari lena L Susindro da makha tan hai Chief Minister na MLA ahum Goa da thatu na mafam adu da yu sungba amati jon bagi phibam yangchinba yangchan na ba thaba da mahsu yaurui Goa da di jumthong khuding da yu sungi yu ngaupa liver na ba midi amata thengna rakte makoi da yu sunglaga mafam amada Pulap pikhalaba matung sada beget piraba matung da kaithel da phangalle Nakala marom da umang kanna balupa ko kayas ading tawringai da Reserve Forest tagi naronda u yalaga jolle Langol Reserve Forest tungkiba yana laire Robinson Wahengbam Umang uamang kopthokpana mahusagi khalda chawna akaiba laktuna malemgi wena global issue arakpadagi lamdam asidasu uwa marangkaina thananaba uyo kananaba amadi uyo marangkaina semkananaba Lengan asuba sanpam kaya thadaduna akhanaba thausil kyamra paikhalingai seragasida Reserve Forest area dagi sakang dabasna narolda lalonpur oina sinna bapak sanna hu yale Manipur gi singi lamjingda umang wamang pak sanna kokthoroktuna nongju nungsagi khalda chawna akai balakba maslai chingning khaiban singba khudong thiba kyamrom ayongnaba dagi wathok oiringai seragasida Imphal Mayol dagi yamna labtana leiriba Langkol Reserve Forest ki lambeng awanglekai area da usan pambi kyamrom mathang janthalaga Jengthokiba si thingau dragadi telaba matam khara ki manungda Langkol Reserve Forest tungkiba yabagi akiba laire Reserve Forest area asidagi usan pambi singasi yanthalaga drug singto hondokle haiba akang thaba pau amafang badagi pau se asina ngasi mafam madu haktengna na satuna yengchelubada Reserve Forest ki manung asida usan pambi kya marup yantatuna jengthokiba ki khudam changdam kya thengna rakhibani lamdeng awang laikai dagi kameng takiba yaba lambi asigi awang thangba sarukta leiriba Reserve Forest area ki mekeya somda Using Yalaga Singtoki bagi Mami Kara Leram Batang Naraki, Hariba Mafam Adulagi Singtoklaga, Middle Chapram Kakalaga Yang Lubada. Maisin Natagana Asoba, Horizon Sinaduna Kakalamba, Usan Pambi, Taradagina Taramanga Rom Sai Tokuna Leram Batang Naraki. Loin Pambi Gasuyantalaga Singtoki bagi Mami Ubo Fanglaki. Ayubung Taraga Matorum Taba Matam Damafam Adu the Pausia Sin Yang Sin Kiba Matam Adu the Sin Me Amafa Leram Batang Naraki de. Usan Pambi Singasi, Asong Basimai Adudagi Kaklaga
puthagidaba maramna ukakpagi thabagasi yamtabada mioi taradagi tadan sinnaramgani aiba khangba ngame masida sunatana singche pasida leiriba u singthagibagi maramasi batam kyage mamangdagi semdana thambagi kudamsi uba fange maramasna mafam asdagi ukaklagi yonbagi thabagasi ngasi ngaranta chatharapa oiramloi haibase mafam asida haktengna chatlubada adumba khangba ngame mafam asida hojik horiba fibam yamlaba using yantatuna lehoriba amade singthokibagi kudam changdam oigadaba photo amadi video na singbasing pause asida marang kaina lei hariba mafam asdagi irap lapna dana forest department gi bid office amasu leire umango amangak senanaba leiriba lenga ki loisang asigi unit ama inakna leiraga reserve forest area asida lanai mioi kharan uzau kaya jan ki badhai base forest department gi bisu thabak asida chenarwa haiba asaubo hang amade hoire singmaya do gi mayok na pada leiba labuk ta thabak surambi al oirabe nafi ani na pause asida phongdorak pagi matung ina mafam asida uyan bagi thabak asing hek leitan atumak tawi singthaga asida uyalaga u singa do singtharak laba matung da excavator gi mating na tata truck singda haplaga hondok bane using asi yaliba miyo kangbu aduna kevida olaga yon bani loina u yalaga yon bagi thabak cha thariba sing asi laikai miyam na masak aduma khangnar bagi mongda al sing aduna phongdorake lamdeng awang laikai gi mafam asi langkol reserve forest gi saruga moina kumjali singa maga chapun kunthraga ni pangi november anida phamkhiba darbar gi resolution number 4 da warip nakibani reserve forest area dagi uwajan tatpasi the Indian Forest Act 1927 gi section 26 gi matungina tha taruk tagi sahi ani phawwa zenda leiba loina na senfam kyamarum phan oina thian bagi wafam kyamarum yauri bane ozani fan thara kibagi manungda oza mari di join torom daba thengnare facebook kundrapum esida leiba sagolmang higher secondary school asi mairoi chaduk taraga humdoi leiba astama panthongda school building phajarabasu manungdadi awatpa amadi mawungta dabida leire langa ke school fakadan se mission gi ani suba festa yauraba maike asongi amatangaraba school asi primary high school amadi higher secondary ka puna principal amatangna putuna leire oza funa kunga mapal leibagi manungda oza nifan amba school asida sahi asigi saleba september amada transfer tharakhrabasu ngasi phawbada oza mari di join torom daba thengnare hana Federal Students Organization Kanglaipak Phaso ki Secretary Publicity Sanasam Peti ki serola mana pangtorakle ngasi babada school asida join tawtriba oza sing athobada join tawiyu school home punsin dona leiriba school asida high school ki section gi oina class 6 dagi 8 4 gi oina biology gi oza amakhak leire lonna class 9 amasuk 10 gi oina su biology gi oza ama leire art section gi oina class 8 dagi 10 da geography gi oza amakhak na takbire matang asda high school gi oina science arts ki stream da batau karam oza amakhak na takpi tambi ga dawri bano school asida nupi nupa gi tongan ba toilet leite cycle set su leite amadi classroom amada mairoi chambarom phambasu thengna rakhi marabaduna classroom ga mairoi masinga chana daba amadi classroom su warhauri higher secondary gi oina di laibak yamna theory laboratory room amada leite physics home science history maths gi oina su oza amada leite subject sing asigi oza sing leite bana sahi tangkhai yaruklaba matam asida matau karam na mairoi sina lakadurba exam da saruk yakadawri bano abagi chamam na basul haure lainga ki school pagada sit mission da su ani suba face da yauraba school asigi haujuk wariba paper masi mari rinba education s ki director na mihang changbiyu amade waliba oza sing athobada hafiduna afaba awon ba education ama prakna da hona biyu aire usoi pokpi da IED pokhayan bagi thodok da senaba kedharani fare police sahi asiki January manga da Lilong police station ki manung chana leiba usoi pokpi sangkom sangda IED pokhayan duna Assam first person amasian ki ba thodok adu da sena bani haiba kedharani thapal police amsong Assam Rifles ki apun batim amana phagat pangamle hana district police na phongdokre Parabasing adudi MD Sana Jauba sahi kun kamanga apokwa giming laikitraba MD Siras Ahmad urup awak laikai amasung oinam Ahmed Kumar Singh Elias Naupi sahi kun kamathoi apokwa giming khogen top khongnak makhong ni hairi ngasi Thaban district police headquarters the far aba makoi ani pami singi mamang da pothok laduna district asigi SP Joga Chandra Abijam nahai ngarang nungthil pung mari makharum ta bada aina thingrabat lalawdo pripak progressive ki kedar khara khongchom area da sadhok sajin tawre ana thajaba yaba pau amafangge Pawadu jumpa welcome hakim hing makada district police asigi additional SP operation o wangkhopana lusingba taraga daruk suba Assam Rifles ki Major Rahul district asigi commando o sig inspector ke Nidaranjan jano khongjom papal lamkhai da sat awok sing siek tawke nongtilpuk manga makharum tabada MD Sana Jauba sahi kun manga suraba miu esi phaki bani police na Sana Jauba han bagi wangpong chatabada mapri pak pro gi kedhani haiba khangke sahi asigi January manga da Lilong usoi pokpida IED pokhahendun Assam Rifles ki jawan ama sekiba thawdogado lalawlup asigi chairman pali bagi lamching mak lamtak matungin mak Sana Jauba amasung
Kumar Singh Elias Naubi Kowa Amaga Loinaraga Sathakibani Haiba Kangbangam Combined Force ki team atuna oinam Amit Kumar su ngarang numidang pung tarit makarom tabada top khonang magong dalaiwa masagi memdagi phakibani mangodagi mobile phone hom masung sel oina lupa lising kuntra manga fangki haina SP Joge Center na fangdoke Paraba makoi ani amusu makoi dagi fangki ba polam sing adu dilong police station da sinagre police na makoi gi matakta makata ban investigation chatari anasu SP Joge Center na fangdoke Bawgi mifam adu da Assistant SP Operation o Wangkomba Taraga Daruk Suba Assam Rifles ki Major Rahul Tawan District Police Commando ki OC Inspector Nitra Anjansu Saruyaki Makatarak pa atop pauda Pons District ta minibus accident thok padagi mioi taraga mathoi sire kunmapan asoga panangkre official Jammu and Kashmir ki Pons District ta thokiba laibak thiba lambi ki thodok amada yamrabada nupi mari yauna mioi taramara Taraga mathoi sikre aduga kunmapan hena asoka panangkre ana mari leinaba official sina phongdorakle Taudoga singasi ayupung nipan makarum tabada prari na manak nang nathokibani mika hena tongba minibus ama gali maidan dagi ponstan lakbagi lambi da laibak thiba thaudok adu thokibani thaudok thokpagi paw hek phangbaga local police local villagers sing amade army persons sing team ama thaudok thokpam da thuna yang na jangsiduna minibus adu tonglakiba mioi sing rescue tawna na bahona ke rescue team aduna thaudok thokpam adu yaukiba matamda passenger mapandi hana na siduna leiramle aduga top ani na hostan da pukal aglaba matung asok panambaram oidon laikana pangamdana sikibani hana official sina phongdorakle official sina makata na phongdorakibagi matungina accident aduda soklaba mioi kun gama pange manungda mapangi phibam luna leire mapan adugi manungda tarukti helicopter sina duna Jammu da leiba government medical college and hostan da pukatuna treatment sa thaba hugre leiba kasi Prime Minister Narendra Modi amsung President Draupadi Murmu yauna luchingba kyana awaba Phongdorakraba matung thodok adu da laigitraba mioi taraga mathoi gi imang manung da sel gi tengbang oina lupa lakh manga peragani aina Jammu and Kashmir gi Lieutenant Governor Manoj Sinha na phongdorakle TMC gi worker amade attack sa tharaklabadi BJP gi worker ani da attack sa thagane Trinamool Congress gi workers sing asi makuta khuji amade bakhongda khongji siduna leibanate maramaduna party asi gi worker amada karigumba BJP na attack sa tharaklabadi BJP gi worker ani da attack sa thagani ana West Bengal ge Minister Udayan Guha na phongdorakle Kolkata amasung Howrah da pangthokiba BJP ki oiba public rally sing violent oiba mau abaton thorakraba matung Kus Behar district ki Dinahata dagi karakiba MLA asna wapamasi phongdokiba ga loinana makadana haikibada Trinamool Congress na atopa party ge workers sing hana khutaba ki thabak kaidong da tawroi aduba namak party asigi thawmi sina baram chadana attack sa tharaklabadi Trinamool Congress na kaidong da yengduna leiroi madugi sabjaba pahom pigani haire Amaronda Minister asigi wafam masih taraba matung BJP na phongdokibada kahenba akanba waiwata sinaduna miyama mangda wangang bagi hainabi si Trinamool Congress ki losingba oina lairiba singi ida yaukrabane miyama mangda phongna mi phubagi wapawba ngangba ngamliba asina di party asigi thawmi singna naronda kari tawronggadagi abadu mayak sengna tagle haire Bengaluru da mama masa siduna lairamba thengnare Karnataka ki manung chanba hosa gudat halida leiba yum amada mama amadi sahi nauriba masa puna siduna lairamba thengnare ana police ki report amana haire police ki report matungina mama masa ani edogi mameng Laksamma sahi nifugani pan amasung madan sahi taraga humdoi suraba mioi sing haire ngasi numidang waram pung ani rum tarakpa da yum amada makoi ani ge asiba aksang lairamle aiba ki report biadar Yanapura police station da lakibani haire Asi baksang adi adu postmortem kita Victoria Hospital da pukat kreaire. Tahu tugas ikamari inana West Bengaluru gi Deputy Commissioner of Police Laxman B. Nimbara geni na phongdo kibada mama masa ki misi adu sujat male. Atumai damak misi asigi matang tahu sumaki wenda di sabsaba maram khang bangamdre. Tahu tugas iki matang da thijin bagi tabak sa tabahu kreaire. Nagalamarom dana luna tin nabi mama nabi ani simina kre police report. Tabada yam nangak patagdok ama wena masahit sahi taraga mapan rom surabi angang wiring itagi luna tinarakpi ama di building ama dada sawmina rakibi mama nabi ane punga magi manung da masama tom batom da sijagre ana polisi makok thongba wangang loy ama da phongdoragle polisi wangang loy asina tagdok asigi marit ina makata na phongdo kibada hoki balepa kupa namit ki namidang waramda Maharashtra gi Harofsar town da laibak thiba tagdok asi thoki bane namida sigi namidang waram pung taruk makharom tabada nabi masa ama masagi kada matom da sijuduna lairam ke Asi baksang aduki matang da yang cindana bagi damak ambulance na haptun hospital da pukraba matung pung tarit makharum tarakpada mathol mari wangba building aduki terrace dagi lai kirabi nabi masa aduga luna tin narabi mama nabi adu susuang taraktu matom da sija ki bani haire makoina sija ki bagi maram hausik bagi anedi sabchana khangwa ngamdre amade suicide note amade thengna ki basu laite
Chingnani oiba misi asigi matangda thijin bagi thabak chathaba augre haire. Jordan da building ningkhai bada mioi tara nansin gre. Jordan ki capital da asoba building ama ningkhai padagi maduda nansin graba mioi sing rescue tawbagi thabak leptana zatari. Officer na pirak pau ama mafam atudagi asiba mioi manga ki haksang lautawpa ngamkhre. Tawdogasi auki baleba pupun mita mioi kun manga leiba residential building adu ningkhai padagi misi mina yawba asokapan ki tawdogadu thwaki bane. Ausik pabada jumgi ate akai kya adugi manungda yamdabada mioi tara lairam ki gani aina panari. Mafam adu sangchil ba rescue team sina phong dorak pada ate akai sing adugi manungdagi ahingba milai bagi khudam sing pangle haire. Mafam adu lenga ki spokesperson oirba Faisal Sabol na sangchin dona yang sin gre. Jordan ki web de district manung chana leiba mafam adu da building ningkhai bada soklaba miyam kanana bagi tambak civil defense ki rescue workers na ahing nongtel khaidana concrete rob sing adu lautok tona mi kan bagi thabak jathari haire. Typhoon Moifa kangkalakiba ga Shanghai na flight punabak kakthakre nga fawa hising halang nakre. Asoba samudra ki nonglei nongsit amana China ki asoba city Shanghai tamna sijalakiba ga Shanghai ki international airport adida passenger flight punabak kakthakre ani yim sakai sinabita airport operator amana pangdokre. Nabidang waramda Typhoon Moifa na sangsilakiba ga miyom giden kun hianbagi city asida nong kana chubagi paula kre. Pungda kilometer sama yang kai gamanga mile marfudara taruk kana setpa nong serado Hong Kong Observatory na Xavier Typhoon amani hana classify tauge. Hadiba samudra gi akan manonglai nongsit atuna Jeji yang province da namit jungba matungda kangpal lamda yorak laba yai. Chinese media report sing batung ina construction site sing amasung atai kudong tininga weba mafom sing dagi authorities na mi punbak lauthola kre. Jeji yang gi ningbo airport da flight punbak kakre amasung province adu hitang pamda nga fawa hi lising taraga mathoi hena amuk halakre. Makat darakwa atop Manipur gi pauda iroi semba singsin gi jot ki thong mafam kya da pumho hore milan bada kodong thiningai oire. Imphal West District ki manung channa nampul turen matakta saba pasoi assembly constituency amasung Uripok assembly constituency ani ki miyamna phauna ribambar oiba thong amba oiriba. Iroi semba singsin thong asi mafam kya da hore masina maram oraka thong asi lanthok lansin tawada kodong thiningai oire haire. Maragasida nampul Bank Cultural Association NBCA tagel khongpan paning laikai na thokpa cherolamada thongasi pasoi assembly constituency amasung Uripok assembly constituency ani gi waina yamna marwaiba thok am oibata natana mapam asi akoibada leiriba marwaina school sing college sing office amasung Uripok kangsup road amade New Kasar Road pasoi bazar pauna riba marwaiba thong amane school matam office matam dam hairoi sing alaman kaya gari masa asoba kaya thong asida lanthok lanchen tawre thong asi landaba yadaba phibam lakpana matam gi oiba ubak thaduna lanba nangdum na mansituna lanba umakakna faiduna lanaba honare phibam masa thong asi lanaba honabada mi tasinba misi mina thokpa yaurokpa yabagi akiba leire marmasna khudong thiba thok tang mamangda mari leinaba matam chana thong asi madam ga chuna bamongda amasung matam changna chatkada bamongda semchen biu haire Susanpur da nupa ama sina phangle ngasi dong tilpung ahom tabada Susanpur district ki manung chana leiba New Bazar public toilet masakang daba nupa amasina phangle haire source ki matungina misak adu drug overdose da siba oramba yai aina singna ba pongnare asiba aksang adu district hospital Susanpur ki mokta thamkhre haire emsu ki marakta leiriba cheinaba asi mairoi khunai ki yenglaga waroisin prakna ba hona biu MSF All Manipur Students Union emsu da housing cheinaba leiriba asi mairoi khunai amati lebak miyam gi yenglaga Lengang na tu matamdi yang sinduna warosin ama porak na nabawa na biu hana Manipuri Students Federation MSF na apel tau kre. Ngasi MSF ki office tapang tu kiba pau gi mipam amada MSF ki General Secretary Hizam Rosen Hai DM University campus manung dalai pa All Manipur Students Union MSU headquarter dan Midkhani asida. Saya na batok tu na campus manung da CRPC ki darat sama gani puga mari thamjendana makata ba. Lenga ki jatang tu trip fawa miyam tenba amati satok sasin tau bada atheng balaire. DM University ki BF first semester ki admission roisin daraktu na class hauna bagi matam yaurak pakak na tana. Hausi post graduation ki course tabliba mahiru singi yamna marwai be exam chaliba September tha asda pangtho kadori bane. Maramasin lengak na thamjiliba surface ki section samagani fuga mari ki athengba asina param oiraga mahiru sin da sauna akai ba pire aduna lekak na thuwa matam da CRPC samagani fuga mari asilau thogo. MSU headquarter asi DM University ki campus manung dalaiba maramna masigi mayukna balambi asiso DM College of Arts, DM College of Commerce, DM College of Science sambadi DM College Hindi Teachers Training Power lambi abana harba mahiroi sing asida tamliba yamlapa mahiroi sing da chauna saitin piba khak na tana mahiroi kya larik tamning labazo mahiroi masing tamna ba college satbada hingsa tholak trakhan bada akiba phaunare
Karigumba sayana basi makatana atumak sataduna lairabadi mapungana DM University campus da lairiba college singi academic process da akaiba lakto na mahiroi singi academic career da manglak payabagi agiba lairi marapasna government na awaroisin ama prakna ba atuba da hona bi ana sumagna makatana haige makatarakwa atopa pauda Maharashtra gi khungang da lainung da angapa khonjel takre miyamna pamnaba Netflix series Stranger Things dagi plot ama pan mawngda Latur district ki khun amagi khonja sing da lainung dagi karino masak khangdaba khonjel sing taba dagi punga ngangnakre thawdoga se hauzik chahu lam helakle lainung dagi angapa makhon sing adu district adugi asoni khunda taba fanghibani ana lebak popon mitta office lamana haige thawdoga adugi scientific oiba marap amba fangnaraba angakpa phenomenon adu study tawnanaba khun adu da thijinba lagnanaba district official singna Indian Institute of Geomagnetism dagi expert sing da haijakre Asuli hariba khungang asi lising amaga sampat marfadra homdoida miui lising mapan sartet hina sikiba sathiba yuwa ahaba thogiba mafam kilari dagi kilometer nipa labi adu hariba mafam aduda seismic activity amada thogiba record leite unofficial sing haike mafam adugi report singi batungina khunja sing da kihanba amusung akhanduna September 3 dagi hauna laidung dagi ahuba masakhang daba makol sing ta ahuba masakhang daba makol sing ta ge Latur District Collector Prithvi Raj Bevi na lebak pupon bita khunggang atu lalakre amasong bakhatana pamyam da apel tawkre Maharashtra gi Nanded dagi Swami Ramananda da Tirtha Marathawa da University dagi expert sing team ama ngasi khunggang atu lalakani ana official sing adun haike makhataba pau ngaire makhatarakba atopa Manipur gi pau amakhatanga yunggi fishing masak tak nanaba hingan ba thausil paikat paukre ningthena design torba yunggi fishing CM secretariat da sena baukre Manipur miyam bo hiana masak tak na ba Manipur bo hiana masak khangan na ba made yungi pothok singbo nauna na hingat na bagi pandam da ngasidaki Manipur gi chief minister nongtoma biren office da anoba amoina Manipur helum pothok sing sina ba hokre office sing institution sing minister america quarter khudimok tasu sina ba auragani haire ngasi CM Banglo da embroidery to wa phimakal makal na thong naw gi parda sing hochin kre thariba saukri gi nga thapum kyasu helum gi design to wa phinam hochin kre Sobhagi ngatabam da thamba kusan singsu design to one nat ki saglon kya yaubana mochin kre ngasi official oina sinaba hobagi CM amadi Manipur Helum Corporation ki thawmi singa yengmina kre official oina yengchin minaba aduda Manipur Helum Department Corporation ki manager TS Basanta manager TS Rabi project extension officer Ilsarda amadi Y modon ana chingba kyana saru yake Manipur gi nat culture gi masak yawa firol mayam aduna laiteng oiba aduna thamoi yamna sumat pagaloina dang nungai ba phongdo ki haire hirama sing mari lena Manipur Helum Corporation gi manager Thongham Rapinai Manipur gi chief minister NB na thabakasi pangthok na bharak padagi Manipur gi Helum and Textile Directorate amadi Manipur Helum Corporation khusamda duna namit tara mangani gi mamang dagi plan tawduna design sing adu semla pamatungda CM office da sinaba hauki bane aroibeda content sing asigi markui ba pau khara asiba pau dam jariba Manipur Local News YouTube channel asidagi yang beriba punamak padaga jari channel isna dom da kana badi subscribe to video business subscribe to video moloina na like and share to busuka wi kutuk namak po amakhanna thaga jari